Tara amasung taramatoi shuba IRB ki khallaba personnel sing Pangei ki Manipur Police Training College ta training houdriba phaoba wakat meepham chathakhigani haina IRB Mothers Association ki President Laishram Sangita na phongdorakli. Wafam asing asigathana numit humni chukna personnel sing ki imung manungda Pangei da laiba Manipur Police Training College Mptc mamang da chatharakpa wakat meepham amada phongdokhibane. TOMTV na hangba wahangi paukhum piraduna makna hai. IRB khanbagi harauna leijaramba imung kaya ngasidi Assam da training tawgani hairakpatigi awafum da tabaga chakmanare order asi hek thokpaga personnel singi imung manung amasung miyamna order asi handoktuna training asi Manipur da tawhanbinaba taksinduna lakibane cheraga sida Chief Minister Nongthombam Birena IRB gi personnel sing asi makha gi lambi da punaba honaramba do handokle amade atopa pambai ama thiragani haina lauthorokpa sithagatle Lengang nasu imung manung amadi miyam gi awaba si ubiraga training ase Pangei da athuba matamda hauhannaba honabiu haina so makna makha takhi Akoi sida training taurani noi mama gai waranu haibado pangna akoi da muktang haibiu akoi adu natraga di pang akoi di mafam rang khangdriba mama ni na isaji lon na pugidoira sumaina ke sen taura haju sat ki doira haibajo ning ning lauraga leijari ba ko aduna simtang di pangna akoi sida da phamba sa phamda na bakin damta pangna simbiu mama moina IRB gi center da ji akoi Mptc manung sida da isa gai se training taure haraga dine akoi yim da amo akoi lai na bani na akoi di suba no mataw na sa bani na akoi to sujage no jage